Manipuri Muslim Pangal haina khangnaba apikpa jati asigi manungda jati asibu awangba thakta mimanana atopa jati da polum oibagi mahutta atopa jati da thaujan amasung khutong chaba yai phaba piba adugumlo kanglup ama aphaba ijat ka loinana hingba ngamba mioi poksing adugumlo kanglup ki mising oinana bagi tamakta awaba fikar gam sabiramba oja singi ahan singi manungda oja Abdur Rahman kolaibam su amani oja asine ibiramba general gi oiba larik khakta natana Islamic literature da nainaduna puthokpiramba lairik singi manungda leiramle haiba lairik macha asisu amani lairik macha asida jihad haiba para ama yauri aihakna yengjarubada ojagi lairik asi pajarubada thengnajarakpa wakhanda phaujarakpa amadi ojana piriba paujen sing aduga loinana Isel Express ngasi December gi 2001 haibadi 2001 gi aroiba numit asida phongbi khibai Isel Express ta yaurakpa waring adugi matangda kharnang adong mafamda thamjari Jihad Oza Abdur Rahman gi lairik leiramle da mityeng ama Azad Komol Manipuri Muslim gi folklore cultural itihas ki hiram singda nainaduna thijan humjanduna Islam gi culture and research Islamic Cultural and Research Association Manipur Imphal na puthokpa lairik singna lamdam asigi sahitya amadi punchi rolda kanaba khudol kaya tawduna lakli Muhammad Abdur Rahman gi leiramle haiba lairik macha asisu sangsthan asigi mamal yamlaba khudol amani haijaningi yamna puning chingchiningai oiribadi lan khannaraba wahi wakalon jihad ki wakalon gi matangda achumba achengba masak adu puthoktuna nainabiramba asini hairiba matang asida panjaningbadi ojana asigumba jihad ki matangda nainabiramba ase matamduda ta natana hawjik phawbada yana tangai fadaba amani haibidi misingna jihad ki matangda lana khanabado karamna musigi achumba che khangansi ki haibigi mehnat amani hain laujai aibana Quran saripta taibang mapuna achumba bu matam pumba sagon nau achumba ki tamakta katho u haiba paujel haibidi Quran gi sura number 19 ayat number 13 amasung Surah number 10 ayat number 8 bu ahan bat konsil laga lana thajanabi punamaki matakta bisargi mityeng amatang thambirami jihad ki arthadi kan hotnaba staff nomba haibani malem thaksida hingba simak singnaba na pik thalli mahausagi singnaba ai isagi nungi singnaba amadi aigi akoiba thawai panba singa leinariba singnaba mase mahausagi amadi samajgi singnaba haina ni thongna khaidokpe yai samajgi singnabana aikoigi akoibada leiriba mioi poksingi marakta wakalon khennabana achumbada yumpham moiduna hingdabana achumba chatpa singbo karamna lana khanbibage amasung tuhatpage natragana atopa pikpa jati singbu achauba jati ne karamna khudum channaba hotnabage haiba duni aibagi wahaida masida achumbagi damak honaba haibase jihad ni jihad ki artha Quran gi mateng na achumba leinanaba achumba phangnanaba honaba haibani lamai taragani toy khwaidagi awang ba thakta miyoba jati bu sagona duna chatkadabani haibida topa jati bu jati amana sagona duna chatkadabani ningshi chanana hingminagadabani tasengna Quran gi sura number 8 ayat number 3 ta Allah taala na muslim singda sumna haibiri mahak haibide muslim nataba ngak senbiu aduna mahak Allahi wa haibida Allahi wa haibidi Quran amutung hadis ta jawab phangnanaba matung da kudong thiba leiroidaba mafamda mahak pu thenbi kho kana gumba Islam gi samaj sangjarak natraga hingjariba mioi pok amapu mahak pu tasengna mak aikona sagona duna khwaidagi phajaba mawongda hingminagadabani maduna achumba bu khangjanaba achumba dharma bu khangjanaba mahakna karigi damakta malem asida lakhibano amasung karamna hangadage haibadu madugi gyan lausing do phangjanaba madugi damakta Allah gi wa tajanaba haibadi Quran amasung hadis ki paujen singase mahaki mafamda su yeunanaba khudong chaba du pibigadabani adugo loinana mahakna pamjarabadi mafam aduda leijasunu natraga mahakna karigumba madudagi henba apamba leirabadi mafam aduda oirabasu mahakpu thinbikho haibase Allah gi yathangni aduga amuksu makha tabiri Quran gi sura number 3 ayat number 8 da taibang mapu nattaba haibadi murti puja tauba natragal aranba thajanabi sing aduda luptunu leiriba mising adubusu khanglabasu lale haiba khanglabasu khak chai thanganu Hazrat Muhammad mahaki mathakta ingthaba wain bisanu ibungan haibirami miyoibegi mafamda thajaba
थौजान हैबा ओयु तमथीबा मी ओइगनु मखोइदा हराव पाव हैबदा अचुंबा लंबी अमदे असेंगबा थवाइगी मपुगी मरी अदो यौहल्लु मखोइबु किहनगनु अदुम तौदुनसु मालेम थक्सिदा लैरिबा मियोइसिंग असे अफबा फतबा मखल मथेलनी सायेंग पाम्बोंगी लांजंग मतमदसु अदुगुम मतांगसु लाक्तब नते लानगी जिहाद की याथंग पीबदी येकनबा ना मखोइगी मथक्ता लांदारकपदा मसा कंजनब होनबा नत्रगा ओपी नैबिरबा मियोइसिंगना हाइबदी लांदाबिरकलबा मियोइसिंगना मखोइबु कनबिनबा हाजरकलबा मतमदा खक्तनी अदुमनदी ओइरगा असिगुंबा जिहाद की लांदा यामना मांग ताकपा लान ओइदनबा अकनबना याथंग पीबी लमदम मदुदा मराल लैतबा मी ahal laman amasung nupi angang ana aek ason ana mapu ningjaba mi asina singba mi singda kanglup singda khut thaba hatpa khak tawroidabani mapu ningjafam haibadi laisang sing mahi marongi lobuk wahi panba upal asina singba mangan taganba islamna yamna akan mana thingi लाल असे जिहाद असे मालेम थक्तगी फतम मांगहन्नबा सेंगलबा लाल ओहिनगदबनी सेंगलबा कुरान ना हाइबिरी सोकनौ लान अल्लाह की लंबीदा नखोइगी नथक्त लान तौरकपा मखोइ एदुगा अदुमति ओइरगा लान दि हौरुगनु अल्लाह न लांदाबा ओइबा मिसिंगबु नुंसिबिते कुरान की सूरा नंबर 2 आया नंबर 100 दा असुमना हाइबिरंबनी मसिदा हाइबिरी लान सोकनबा मदो तंगाई फदबा लाकपा तखक्ता तौगदबनी हाइबदी कनागुमना लांदारकलबा मदुदा मतम अदुदा मसाबु कंजनबा ngathokchanaba honagदबनी अदुमनदी ओइरगा खक लांदाबदी ओइरुगनु अमुक्सु मखाता बिरी मियोट मिनै लेप्पा फावबा लान सोकनो धर्मदे अल्लाहगिनी मखोइना लान तोकलबदी येंथिनबा तौरुगनु अरानबा तौबसिंग अदु तमक्का लाथेंगनो हाइबदी कुरान सूरा नंबर 2 आया नंबर 100 ngamkhai ma pibire madudi karigumba lan soknarabasu makhoina khong thangjelakliba makhoina hingsa tawrakliba adugi hisab ta khakta taw aikoi gi maikai dagi natraga madugi mayuk yariba singi maikai dagi natraga muslim singna karigumba jihad ki yathang phanglabasu kaidongwadasu mayuk naba aduda hinjinna tawroidabani हाइरिबा सिमा कुरान की सूरा नंबर माप निपान आया नंबर 34 दा मखा ताबीरी मखोइना शांति रोम दोन सिलकलबदी नखोइसु अदोम दोन सिल्लु अमसुंग अल्लाह बु थाजौ अल्लाह दी पुनमक ताबनी पुनमक खंगबनी तोइकुमसुंग धर्म लैतबा मपु थाजदबा नत्रगा लाना थाजबा सिंगदी मपुंगनिंग अनि लोंगल्ली पुक्चेल चेते अमदी नमथाक तौगल्ली थाजहल्लगा हातली मिनम्मी मतमदुदा ईमानदार सिंह कैदोंग सुंगनिंगबा कायरोइदबनी तवक्कुल इल्ला अल्लाह ता थाजबा थंगबदबनी असेंगबा ताइबुंग मपुदा थाजबा सिंगदी कैदोंगदा सुनिंगबा का खक कायदे मखोइदे मोमिन ओय अमसुंग अचुंबा खोंगफम खक होंगदे मरमदी मखोइना नंगबु नमथाक तौरबदी येंगु नंगी तमक्तदी अल्लाह ना ओकलबनी वफम से कुरान की सूरा नंबर 9 आया नंबर 34 अल्लाह मसामकना हाइबिरिबनी मरमदी तैंगपान की पुंसी असे यामना तेनबा मतेक अमखक्तनी मसिदा निंगबा थुंगबा थुंगदबा मिना लाक्चखिबा अदुदा थोइदोंना खल्लोइदबनी हक्कीदमक लेप्पा अमसुंग हक्कीदमक हिंगबा हाइबदुदी तंगाई फदबनी अदुबो कनागुंबना नमथाक तौगे याउना तौरकलबा ओटके याउना ओलकलबा मदुदा थोइना निंगबा काइरोइदबनी मदुदा लाक्च खुदुम चनख्रे हाइना खल्लोइदबनी मरमदी मालेम थकी पुंसी असिना मोमिन सिंगी मफमददी खंगजै मदुदी मालेम थकी पुंसी असिना मियोबगी अरोइबा पुंसीगी खोंगचत अदु नत्ते मसिदे अहोबनी लोमदबा पुंसीगी खोंगचत अमा आखिरत लैरी मदुदा खंगनरुगनी कनाना अचुंबा तौखिबगे अमसुंग कनाना अरानबा तौखिबगे अदुना पेंथोकपा हाइबसिसु यामना चावबा मोमिनगी थमोइगी अदुमा गुण अमा ओइगदबनी इस्लाम दा वाखल फेरेब थबक खुदिक मखिंगम खैंगा ना हाइबदि ख्वाइदगी फबा थाक अचुंबा लंबी यातुना ताकतुना थंबिरमले लानफम अमदगी हलकपदा हजरत मोहम्मद मुस्तफा महाकी मथक्ता इंगथबा ओहिनबिसनु इबुंगना साहाबा सिंगदा हाइबदि महाकी कोंगलोइ सिंगदा हाइबिखी हौजिक आइखोइ अपिकपा जिहाद हाइबदि अपिकपा लान अमदगी अचौबा जिहाद अकबर अचौबा लान अमगी दमक्ता हलकपनी इबुंगी तुंगिन बसिंगना वफम असि सममनरमी अमसु अंगकपा चारमी अदुना हंगचखी ओ अल्लाह की नबी अचौबा जिहाद हाइबदि करिनो इबुंगो नखुंबी रखी इसा नफ्स की मायुक्ता तौबा जिहाद बुखारी शरीफ तगी लौथोक्सबनी मसिदगी अखोइना खंबंगमी मदुदि अचौबा जिहादी मपान थोंगी लाल असि नत्ते अखोइ नुंगदा अफाफातगी सोकनरिबा लाल असिनी मियोबदि तसेंगबा मसागी
nungi masa habide nafs na insin ba ajuda hingalli masagi indri gi makha pongalli masagi apambaga lagi apambaga khenaba khangande amsung lagi apambada isagi apamba do mutachagade bani haibado khangjate taseng namak mu'min gi thak laglabadi masagi apamba do lagi apambaga chanana phangwa thoklamba phangani amsung taseng namakti adugma mu'min gi thakta mohosin gi thakta lakrabadi mi amagi apamba punamak lagi maikei dagi oire e haibade lagi apamba do mahaki ingit te hingba mi haibdo mohosin adugi apamba oire e matam asida sengba manai amagi sapham ado pure e mathaki hadith bukhari sarif ki hadith asidagi aikoina khangba ngami mi bigi masagi nungda thengnari ba chum aran afafatagi warep bichar firep bichar sakti gi lal asina achoba lani aduga mapan gi lal asina pikpal lani ibungo mahakna makhata biki khwaidagi tamthiba yeknabadi nakhoi gi nasa manungi yeknabani habadi isagi manungda leiriba isagi napsani isagi apamba na atopagi apamba atopagi hak yengdaba akoibagi yengdaba allahgi wakhan thamdaba maduni jihati miyoba masadagi lauraga samaj achupagi achoba parani punsi ase achumbagi tamakta lepa matam pomba nomgadabani natrabadi langphai nakhigani haibagi paujel ase jihad ni masidi muslim khaktagi natte taibang miyoba punamaki maphamdani taibang miyoba punamakna achumbada khongpham nanaba amsung achumba lambi chatnanaba hotnaba ngaktani karigumba hotnadrabadi jihad ki para ase makhoida thambigedabani maram asina jihad pu muslim natabasing mathakta tawba lal oina khanba ase bhapna sajinba mawongni hazrat muhammad sallallahu alaihi wasallam na muslim natabasingna nattabasinga fajarba mari thambirami masigi khudamdi makka gi misingna muslim singbo halaklabada ot nairaklabada ibungona muslim sing christian gi leipak abe nesia da changjapam lawan khiba atuni asina jihad ke artha malem thakta achumba leinana ba puraknana ba khulai paiduna lan tawna ba adutta subsande masina achumba wayen bisar lehenna bamsung achumba chandokna na thabak singbu konsilli hazrat muhammad mahaki mathakte ing thaba ohen bisanu ibungon haibirami khwaidagi chawba jihati tamthiraba ning thogi mamangda achumba haiba aduni masik mathakta kanagumba na magi lan mahi amsung pangal sina duna aphabat purakna na bhona ba punamak jihad ki manung challi aikhoidagi hena sakti leiba pangan ba singna achumbaran yengdana chaliba tawriba firef punamagado aikoina thauchade taseng namakti asengba jihati adugumba aikoigi ithakta sakti leibasingna chaliba aranba do madugi mayokta lepa duni kanagumba na asengba jihad ki wakalon gi wangmada thabak tawrabadi madu jihad natte haibati madu fasad ni yekhai thingai bani yengbiyo ojagi lairik lamai tara ko humdoi lamai tara ga manga matamasigi miyoi kayana wafam amagi asengba achumba thibagi mahutta dharma kanglop asibu haibtu islambu atamna lan uhanaba honaba singi aranba parsar gi langda ayambati tu nakre islambu lan uhanaba amsung parsar tawnaba honaba se akhoi gi lepak tatana europe amsung america da su yamna kumang choksin kre masing marmamati islam da leiriba achumba tambiba amsung islam da leiriba mioi boxing na masagi nung amsung pan ani makta saukhatpa ase moina khangba ngamde maramasina namthanaba aranba prachar tawduna dharma sibu maran situna dharma chatliba haibati nauna inkhalakliba dharma asi haibati ka samaj asida islam gi samaj asida pokliba naharon singbo makoi gi culture da lubhanna ba amsung lanna lamjingna naba makoi ne kan honajabani toyumsung islam gi quran gi hadith gi ibung gi sirat gi sahaba singi wari punam asigi mangal malem thungna asman amsung jamin ani gi marakta thungna laikhrabani asina makoi na aran balambi da fara funduna punana ba hotnar jarabasu madu mai pak pakhak ngamloi maramdi miyobagi nungi nungda islam habdi muslim gi habdi aseng ba miyobagi fitara mahausa do lotun lay hariba mahausa do aduga mari lainaba amsung madu bo yokhatpa ado aseng ba dharmani hariba si islam ni asina islam asidi miyoiba samaj asida miyoibagi haibadi miyoibagi asengba mahausa aduga loinaba aduga mari lainaba madugi asengba dharma aduni haibadi miyoibagi asengba fitrat aduda lepani asina fajakharba wakalo niti sing asidagi kanaba lominabagi mahutta lanna santokpa asina kanagumba wakhan thenba natraga inkhalakliba naharon singbo islamgi ona tainaba da chathalli aibana maisa asiga loinana leiramle haiba lairik ase ibiduna khodol tamlambani amasung achumba bu phangjaningba ngasigi inkhalakliba naharon singda thoidokna kanaba phangal lambani hajaningi
Hey there. Subscribe to my channel. And also press this bell icon.